amadi culture na lamdam asibu malemda sak taklabasu nauna lauthokhiba Jiribam district adi lengak na art and culture bu yokhatnaba honabagi mami tadri. Coronavirus laichana maram oiraga lekhidaba malem ki oina miyoi masing lising ahum henkre rimsa laika nariba miyoi coronavirus ni haiba confirm tawba leitri. Amadi class 10 amasung 12 ki parikya gi wahang che naronda paksana mangjongna na pithok lambagi wathok leiringai da Jiribam ki center amada oza singna aranba chatharam le haina KSN amaral sirakli. Kurumjari Times of Manipur News ming tabiri bapunangpu Elizabeth na taramnok chari hauze miyam da pau sandok na pizari. Manipur state asi arts amadi culture gi lamda malem gi miyamna masak khangli adubo Manipur state asigi nongchup pangna leiriba Jiribam district asida ngasi fawada mari leinaba authority singna art amadi culture gi lamda mityeng changbidana leiri aikhoi gi nat amadi chanabibu yokhatpa pamjaba miyoi sing punsinduna lingkhatkhiba inunganbi Manipuri dance academy awatpa kaya gi marakta mahiroi singbu mahi tambi hauri hiram asida TOMTV gi akhanaba paudam ama Manipur state asi art amadi culture gi lamda malem gi miyamna masak khangli adubo Manipur state asigi nongchup pangna leiriba Jiribam district asida ngasi fawada mari leinaba authority singna art amadi culture gi lamda mityeng changbidana leiri Jiribam district asida government ki oiba art amadi culture yokhatnaba loisang amatasu leidri aikhoi gi nat amadi chatnabibu yokhatpa pamjaba miyoi sing punsinduna lingkhatkhiba Inunganbi Manipuri Dance Academy awat pakayagi marakta mahiroi singbu mahi tambi hauri adubu Jiribam gi oina art amadi culture bu yokhatpa pamjabadagi lising ani taruktagi hauna wakhal manaba miyoi khara pullaga Inunganbi Manipuri Dance Academy koba cultural da base soba organization ama linkhatuna Jiribam gi dibongda safonglakhi masigi maru oiba pandamdi Sotharaba iramdam asigi art amadi culture bu yokhatpa amadi khunai asida sothaduna leiriba aikhogi inatpu chawkhatnaba honaduna thamnabagi pandamda imada asi safonglakhibani adubo ngasidi academy asina mahiroi kaya puthokpa ngamlabasu awatpatana pikthana lehori institute asigi mahiroi kaya competition amadi cultural gi oiba event kaya da saru yabada natana mana kaya su lawrakhrai Asigomba inat yokhatnaba honazariba asida miyam mari leinaba authority amadi government ki mityeng yaudana chawkhatpa amadi yokhatpa kaidongnungda ngamloi maram aduna Manipur state ki kachin amada leizariba amata ngairaba Inunganbi Manipuri Dance Academy imada asibu mityeng changhaningbagi amadi mateng panghaningbagi apamba lehori Manipuri culture asibu masak takko konabada mateng panganaba gachabani asigumba institution asidagi nang kaya Bharat ki hum kaya chatna kogi institution asina kogi culture si masak ta nang bada tang sam logre asigumba ba thongdang asi jam tung koina hingna ba khona matamda praja gi niyam gi amati sarkar gi chaw meeting sangi haina lojai asigumba institution si hingna ba khona matamda Manipur sarkarna aten pangina lamdam somda Manipur ki kachin daleraba hajma tai daleraba masba gachariba sumna institution ase aten biraga sumna nat kanda dang loriba institution landview haiba pamse Jawaharlal Nehru Manipuri Dance Academy Imphal da Jagoida diploma pass saurabi hauzikna Inunganbi Manipuri Dance Academy imada asida Instructor Oribi CH Mengobi Debina Hauze Academy asida sel fangba fangdaba thidana Academy asibu chawkhatnaba honabada aikhoi kathokpaga loinana mahiroi kayabu takpi tambiri Instruments suna leitaba yauna awatpa kaya leiriba si Manipur government na mityeng changbiragadi hena fagani haiki Hojik aikhoi instruments Hazana suna leitri awatpa kaya ama leiri asiguma mayam asi koi Manipur government na hazana ming changsin biragadi khara hena fagani haina aikoina haijani
Inunganbi Manipuri Dance Academy Imada Jiribam ki General Secretary CH Birena Hauzik Fawada Academy asigi Mahiroi Singna India ki tongan pa mafam singda pangthokpa changdamnaba kayada lamdam asigi mingchat purak pangamkhrai adubu mari leinaba authority na midyeng khara changbiduna hena fawa Mahiroi kaya puthokpa ngamgani haiki Manipur Sarkar ki amasung Ministry of Culture ki miyeng makhada miyeng ki apagi kana basing si PB lagadi daga basing si help to biragadi hare pe academy si jidibam da ki mapung phaba amasung keno si atang tuina hingmung ngamgadra amasung ran to ngamgadra haba wakol thamjari culture department hajening badi hare ba jiri phal lagi kilometer chani ga kunga lam lai mafam asida lairiba asigumba cultural institution asi Sarkar miyeng changsan biraga miyeng jingbiraga mat kogi hingan view amasung mapung phaba adugumba cultural institute ma ohen view haiba pomse ina sarkar ge amasung concern authorities singda hajari Malemgi miyamda landarakliba coronavirus haina khangnariba COVID-19 na ngasi fawbada malemgi oina miyoi lising ahumga chamriga homfumathoi hatkrai masigi manungda India da miyoi kuntramathoi laichet asina nare haiba confirm tawkrai cheragasida Rims Hospital da laikanariba miyoi ama hauzik fawbada laichet asina sokhale amadi sokhandri haiba leikhai tadri hiramasida paudam ama Ngarangsu Delhi da COVID-19 positive oiba miyoi ama thengnakibaga loinana India da laina asina nawa migi masing kuntramathoi sukrai Hanana miyoi taruk confirm tawrambadagi chayol asida khanghen hengalaktuna ngasi fawbada kuntramathoi sukibani China gi Hubei province Wuhan city dagi sandorakpa hokhiba laina asina malemgi leibak chamarom sandokhibaga loinana Hauzik fawbana laina asina nava migi masing lak amarom yokrai Delhi da nauna miyoi amasu laina asigi positive oire haina lauthokhraba matungda laina asi makha tana sandorakpa thingnaba Delhi da leiba primary school pumnamak Mars kuntramathoi fawba thingjinkrai India da leiba tungan ba mafam singda thunglaba international passenger pumnamak suksoi soidana screening taunaba India government ki authority na khangan khibaga loinana leiba asida thermal screening tauba airport masingsu hengat handuna hauzik punna airport kuntrada screening gi thabak sing lokhatkrai China amadi Japan gi miyoi sing matam kharagi oina India da changlakpada thamkhiba athingbagi mathakta novel coronavirus na yamna sokhalaba leibak sing Italy Iran amasung South Korea gi miyoi singsu leiba asida changlakpa athingba thamkrai World Health Organization na lauthokibagi matung inna hauzik fawbada malemgi oina COVID-19 na naraba migi masing lising marifu tara nipan ga chani henkibaga loinana asibagi masing na lising ahum ga chani ga humfu tara nithoi sukrai China gi mathangda khwaidagi hena sokhalaba leibak sing Italy Iran amasung South Korea da sikiba migi masing ngasi anganba fawbada chani ga humfu tara sukhibaga loinana China gi wangmada leibak humfutara mapanda leina asina naba masing lising tara mariga chamnga sukrai mamang chahi gi December thada China gi Hubei province na epicenter oiduna leina sandorakhibaga loinana China da sikiba migi masing lising ahum henkrai amadi miyoi lising marifuga chamri hena leina asigi confirm tawkrai Nakalamaromda hauzik malemgi miyamna mipainariba novel coronavirus asibu Myanmar fauraga moreromda changaktringaida athuba matamda mangjongnana Manipur lengakna Indo-Myanmar border thingadabani haina More Consumer Club ki president oriba T Saiboi haukipna phongdorakli ngasi president asigi mayumda pangthokiba pawgi mifam amada T Saiboi haukipna makha taraduna China asi Myanmar ga hek yumthangnana leiba ama oiri masigi mathangda Manipur ga thangnana leiribani adubu Manipur gi oina hena naksinana border thangnariba asina More lamdam asini hauzik More yauna border area singda khundariba khun kaya amadi Myanmar ga border gi ahoba lambi singda fawdok fawjin tawnari
masina khudong thiningai machak amasu ori maram asina Manipur lengakna athoba matamda Technopole district asina konba mafam khudingmakta leiba Indo-Myanmar border area sing thinghobana miyamgi kanabasu oigani amadi India gi state kharadasu novel coronavirus asina miyoi kunthra mathoi positive oire haibagi case thengnari Masida amu Myanmar rom dagi su laichat asigi case sing thengnarabadi more rom da hena mi paiba ama oirakani maram masina Manipur lengak amadi concern authority singna miyamgi interest sa athoba matamda border thingbina ba khongthang lokhat piu haiki leina si taseng nadi hojik phau si 31% se detect tawre Delhi Kolkata dasa India gi manungda hojik se hoi mayam khara checkshinna yaraga tadi government na athubada immediate effect da border se Tinopal district na koliba border se athubada immediate effect da seal tobi nangai si hoi kanna more consumer club as a president oina prajagi mayam gi on behalf da in appeal tawningi Kosemna lauba class 12 ki parikya center ama oriba Jiribam gi Boro Bekra Higher Secondary School gi center da tariba oza singna aranba pambai season aduna senja thumja tauraga mahiroi singda nataba pambai season hanbagi chingnaba leire maram aduna lenga ki mari leinaba loisangna chenariba oza sing matik chaba chairak pibiu haina KSA Jiribam district ki cherol amana hairakli Cherol aduna makha taribadi ngarang KSA gi team amana center aduda yengsinba chalubo matamda school adugi official gi oiba round seal number A4 size paper da wahanga chanaba paukhum kaya yawba che thengnakhi Madumak mari lainaba OC amasung assistant OC da pau piraba matung che adu puthoktuna yenghankhi Maduda oza singna che adu lausin khraba matung amuk hana puthoro u haiba yakhide masimakna center aduda aranba kaya chathare haibasi chumle hairi Manipur University da MA Geography da final year tamliba Mahiroi Bishnupur district manung chanba kwakta dagi Anis Ahmad chahi kunipan apo palekhidraba Abdul Aziz na Green Manipur amadi beti bachao beti parao haiba pauzal puraduna ngasi Bishnupur gi mini secretariat complex dagi Manipur University fawba kilometer nifu rom sangba naitom lamsang lamjel ama chenkrai District Administration Bishnupur Nita Arambam Amadi SP Bishnupur Priya Darsani Laishumgi Mityeng ga loinana Young Kwakta Organization na Sintuna Chen Khiba Lamjel Adu District Asigi Additional SP Operations Khetrimayum Sivakanta Amadi Additional SP Law and Order Luikham Lamiyo Anina Bishnupur New Mini Secretariat Complex Agi Naitum Lamsang Lamjel Adu Lamthaki CMO Bishnupur gi maiki degi su Dr. Deep Deba na luchingba medical team amana ambulance service ama lamjel adugi lamthung fam fawba asoi angam yaudana ba section senaki SP Bishnupur gi meeting makhada district office ki team amana malom fawba ningthina ngak senki Malom dagi Kanchipur fawba Imphal West District ki SP Mega Chandra gi meeting makhada Singzamai gi SDPO Lakshmi na luchingba district police team amana Pamdaba thodok sing thoktanaba ngak senki Lamjel gamari lainana Luikham Lamiyo na Anish Ahmad na miyoiba khunai gi yaifanabagidama cheliba lamjel asi Bishnupur district police ki maikaidegi su nungaiba poi haki masina laiba climate change impact ase maram oiraga Manipur da khangaudana hogiba chahi manga tara chi laiba climate ki impact ase masidagi hanthaunaба Manipur se sangamantana thallaba dumba state am oiraga India gi khwaidagi phaba dumba atmosphere ma oinabagi wakhalon da change bani marathon slow marathon train tawri sida ekoi Bishnupur district police ki maikaidagi mabu yam best wishes pijari aduga sumaina manu khutang lokhali sida magi hanjin makha taba endeavor da yamna mai pakpo oi shunu haibasi ekoi gi message Paugi marakta natemba brem tang logzari Nauka Hearing Aid Center Kumja listing ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Imphal Center ma hangjare tigi ama di phone gi konjel loinana nil khongum fam na tabangam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic ngasi maklengsin directuna completely invisible water resistant ama di rechargeable loidaba digital hearing aid hapiu tabangam gi pangalwana badom gi khangna chana ba single
पाव से तंबियो आइखोई की लेफमदी नागमपाल मेन रोड फगोई सांगबम लेकाई नियर कम्युनिटी हॉल मोबाइल नंबर ना 6000954159 lamjingbatomtv brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800102759 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break matong da taram nong chari makhataba pau pizari hayeng malem gi oina leibak senba thungna pangthokodoriba International Women's Day na lakpada ngasi Manipur gi Governor Dr. Nasma Heptullah na lamdam masigi miyam maru oina nupi oibi singda yafa proposal pirakli Nakal amaromda thoram asiga mari lainana hayeng All Manipur Working Journalists Union amju nasu amju gi member oiriba nupi paumi singbu ikai khumnaba utpagi thoram ama hayeng ayok Manipur Press Club ta pangthoklagani haina amju gi Joint Secretary Longjam Eris Rona na thadorakpa cherol amana hairkli cherol asina makha tarakli badi hayeng amjuna senduna lisang sitna chatharakliba annual sports meet ki haudokpagi thoram torch rally hek loiba thoram asi pangthokani maram aduna amjugi member oiriba nupi paumi khudimakna saruk yabiu hairkli Numit kharani gi mamangda Danamanjuri College campus manungda leiba DMCTE dagi B.Ed course lokthokibagi mayokta DM College campus manungda Trainees Union DMCTE na wakat mifam chathakrai wakat mifam aduda saruk yakiba Trainees Union General Secretary K Buddhadev na lengak na thuba matamda athingba thamjin khibagi warep handokpiu amadi DMCTE manungda faculty members singi chayat naba leiriba sisu lengak na athuba matamda ahenba mityeng thambiduna nakal animak na yaba khongthang ama paikhat kadabani Karigumba lengakna nathaiduna leiba tarabadi ahenba khongjang kaya sangsilagani haiba wafam kaya su fongdokhi onthok da bataragadi koi atopa anuba khonjang mayam su sangsilakani adu athu matam da onthok pirakna su ningjari onthok da taragadi akhoi su mangjabani 2020-21 session dagi di B.Ed college koi gi withdraw tawgrabani aduna oja singi training tambam amata ngairba sarkar gi oriba college asu kanbiyu Mating supang biu haina sarkari maitung dasu maikai dasu principal gi maikai dasu aduga lairiba media maikai dasu hanna Lamdam asida Chief Minister N. Birena Luchingba BJP lenga asina Salai Holdings Private Limited ki staff singi awaba ubiraga hariba company asida thamliba athingba sing lawthok piu haina Salai Laitho Sanglengi Head of Department oina leiriba Ariba Mohindro Sarmana fongdokrai Hariba wafam asi ngasi tera lokrakpam leikai da leiba Salai corporate building mamangda company asigi staff sing na famkhiba wakan mifam amaga mari laina na fongdokhibani Mahakna makha taraduna matam amada company asigi chairman cum managing director oina leiramba Narengbam Samarjit na haukiba lisingni 18 gi October 18 da Manipur bu ningkha tamba lamdam ama oire haina lauthokkhibagi matung mathangi numet tarik 19 da Salai Holdings Private Limited ki makha da leiriba subsidiary unit sing asi thingjanduna lakhiba maramna Company asigi thomi sing asi matam sangna tha kaya tolop fangdana yamna wana khanglibani hairiba tolop fangdana yamna wana tha
mari manga wana khanglakliba asida aikoina private ta thabak tawrubanina leinga ki mafamda tolop pibiu haiduna khongjang changsinbana chingba strike tawba yadabana leinga ki mapi mapa oiriba chief minister and birena thomi singgi awaba ubiraga company asigi mathakta thamliba athingba asi lokthokpiu haina makha takhi Salaida leriba employee issue awaba kharadang ubinanaba akogi Sri Mingwana Panjarabara Honorable CM Nongthombam Biren amadi mahaki colleague minister Singh loinana akogi opposition da laibiriba Honorable MLA Singh nasu hairiba salai employee singgi awaba si ubiduna akogi salai mathakta athingba thamliba singse lauthok piraga salai employee singse hanagumna mathau tawalaga akogi awaba se amtang kokpi nanaba haijananaba gidamakta wakat mifam masi akoi phamjabani Manipuri Students Federation MSF na mahi khunai bu fagat hannabagi pandamda aikhoi lairik ningthina tamsi haiba academic campaign ki saruk ama oina Thobal district ki manungda leiba tongan ba mahiloisang ahum Waithau Mapal Junior High School Amuraizam Primary School amadi Ningombam Upper Primary School gi fibam yengsinbada awatpagi awatpa ngakta ngairamba thengnarakle haina MSF ki cherol amana hairakli cherol aduna makha tarakli badi school sing aduda oza matik chana leitaba classroom sing gi fibam fataba toilet matik chana leitaba amadi kitchen gi hainingai leitana phatlamdaba thengnarakhi makha ta na mari leinaba loishing gi official singasu unaduna awatpa sing adu athubada mention binaba khangankre hairakli Mars Mapanda Infalis ki manung chanba Khurai Soibam Laikai da Leiba Citizen Club na senduna pangthokadoriba yankhairak shuba annual sports fest lisingani kun asi mangoinana pana marina lamtu lunana changdamnabagi thoram second MLS trophy ngasi Soibam Laikai wangkhai khuno Infalis ki Citizen Club ta thomi singna senduna pangthokrai lunan ba changdamnaba sida saruk yariba pana mari adudi wangbrel mangjing kaubru amasung thangjingni Changdamnabagi thoram masida saruk yakiba wangkhai asigi MLA Henry Okramna MLS trophy asi maru oina matam amada lenga ki makhada laikai luna na leinabagi pandamda hawdok pirambani laikai ama luna na thamba ngamlaba matamda lamdam amadi khunai ama luna na thamba ngamgadoribani haiba wafam kya fongdokhi Nakalamaromda club asigi general secretary Sanjeev Maitramna chai asigi oina club asigi golden jubilee su tabanina Trophy asigi pricing bu mamang da piramba adudagi hengalagani ngasi soibam lekaina paikhalakliba khongthang asida leibak miyamna su pukning thogat piduna tinjang kaijang daba khunai ama semgat minabada apunbagi daita lominasi haki ahongai segi ahongai ri horaga si all second sibok hoji nongi fibam se yenga black topping tawna banena koi public ta koina commit tawjagi bado pangthok bangamna ba hona jari hai tare aduna मैं पुनः कोई सिगुम्बा MLA trophy मैं पांगतोक पर स्टेज मसीकी तंजा लौरागा लुबनान मने ना मैं हमने उबरी दूँगा मस्ते competition तो उन्हें बगल लोइना ना पना competition तो उसे हम थागत से है thank you so much Olympics की केनो ने format ने कोई ने तौजरी बसे कोई के मरुआइना sports कते नते cultural दसो कोई के पना मरी की कोई के competition contingent मरी निपान लेगनी अदुगा हंदक्तगी हौरगा अखोगी एक्स पना लाकपा अहनसिंगिसु कंटिजेंट मरी अमगा कंटिजेंट तरागा निथोइना मार्च पास कंपटीशन अमदी ट्रेडिशनल अखोगी फोक डांस की कंपटीशन अमसु यावजरी अदुगा अखोई नुमित मरीनी चंगना मसी तौगदबने अखोई मसीदा साना खोनबगी मथक्ता अखोगी इसई कंपटीशन एक्स टेम्पो स्पीच अदेदी क्विज सि लोइनमक यावरगनी नुमित मरीनी सिदा Operation Sadbhavana Project lising ni taramapan kungi makhada kuntaruk shuba Assam Rifles Yaripok Post 3 Army Dog Unit amadi All Tulihal United Clubs Organization atuko Yaripok Tulihal anina khusam nana senduna ngasi Yaripok Tulihal Mayai Playground da nomagyoba free veterinary camp amadi medical camp checkup ama pangthokrai Kemaduda sa sansingda na walaina sing ngakthoknaba hida kapthokhi loinana lamdam adugi miyoi kiyada ana layengi khudong chaba supikhi ngasigi kemaduda sa san chamyang khairom hida kapthokhi amadi miyoi chahum romda layeng bagi khudong chaba
ꯐꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯦꯝꯅ ꯄꯤꯈꯤ ꯀꯦꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯈꯤ ꯄꯟꯕ ꯌꯥꯏ ꯀꯦꯝ ꯑꯗꯨꯗ ꯇꯨꯂꯤꯍꯜ ꯖꯤꯄꯤꯒꯤ ꯄ꯭ꯔꯙꯥꯟ MD ꯈꯥꯂꯤꯛ 63 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯥꯔꯤꯄꯣꯛ ꯄꯣꯁꯠꯀꯤ ꯃꯦꯖꯔ ꯑꯣꯏꯅꯥꯝ ꯁꯨꯔꯖ ꯁꯤꯡ ꯑꯃꯗꯤ ꯑꯇꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯍꯤꯗ ꯅꯤꯌꯥꯖꯨꯗꯤꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪꯒ ꯂꯧꯖꯔꯤ ꯑꯗꯣꯝꯒꯤ ꯑꯉꯥꯡꯅ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯇꯧꯔꯤ ꯑꯣꯖꯥꯅ ꯀꯔꯤ ꯇꯥꯛꯄꯤꯔꯤ ꯌꯨꯝꯗꯒꯤ ꯑꯃꯗꯤ ꯑꯣꯐꯤꯁꯇꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯌꯦꯡꯕ ꯌꯥꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯑꯦꯟड ꯗꯦ ꯀꯦꯌꯔ ꯇꯥꯏꯅꯤ ꯐꯤꯠꯀꯤ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯍꯧꯖꯔꯦ Backless school, CCTV camera, safe and secure. Healthy breakfast and lunch at school. Highly qualified and caring staff. Creative activities and educational games. Interactive learning through music and movement. 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission hauzare. Course singdi BSc Agriculture, BSc Horticulture amadi Bachelor of Business Administration BBNE. Form thaba April ki date 1 dagi hauzaragani. Aku pamrol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawbiyo. Senior for Senior Care Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahangba form khara kaujari masida masagi sahi 35 dagina 65 fawgi manungda leiba class 10 pass tauraba thawai yawba nupa amadi nupi singna apply tobiba yagani On job training oina 3 months training tauraba matungda Medline Home Health Care Service ta thabak tawba yabagi khudong chabasu pijari masida saruk yabiningba miui singna satliba tha asigi tara fawbagi manungda ahongai leirak near Jennings Hospital Porompata leiba Medline Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiu Break matung da taram nong chari makha taba pau pizari lamda masigi sangnai raba sumang lila gi artist Mongjam Thoiba leikhidabaga mari leinana ngasi Manipur State Sumang Lila Council gi members singna Sardanjali katkhrai ngasi awang posang bam khunau da leiba leikhidraba Thoiba gi yumda pangthokiba achamba thauram ga mari leinana leikhidraba gi mafamda miyamna leikatuna ikai khumnaba utkhi Manipur State Sumang Lila Council gi President Maibam Purnima si leimana phongdorakpada leikhidraba Thoiba lamdam masigi Sumang Lila gi masak naiba mioi amani mahakna lekhidaba asi Sumang Lila gi oina menkhatpa ngamlaroidaba awatpa oherani haiki koi loina lila don khuding maktagi mi manga tara dum lak bina base koi akan ba wafam so dum thamjabani adubu magi mathauna hele haidana adum chatna giba adu tasengbagi sulak lakdaba lila don singsi su hayang magi mi he leitradi kongsinda mana Sadhanjali katna nabagi wafam se adum khangalakani adu bo khoi mokhoi chatte haibagi thidongna mokhoi da adu yamna manthina de haitare khoi di tasengna artist amabu hek leitragadi magi mafam dai khoi ikai khumnabu utpai se khoi kaungsin gi tawpham thopai thaw mani haidana dum tawjare Yawol ihogda mingchat thihanaba hotnariba kangbu miyamda masak taklagani makhoi na chathariba thawong sing adu masana khangna khudaktagi handoknaba amasung leibak miyamnasu makhoibu yeknabani lobiyu haina KCP People's War Group Marxist Center gi Secretary Media Coordinator Lenin Maitaina Cherol amana hairkli Cherol asina makha tarakli badi chingtam kanglei miyamda People's War Group Marxist Center bu lana uhana bohona riba revolution ki ethics khangdaba micro gang sing leibak miyamda mayek sengna khanghanaba tanfam adu tangai fadana laklei maram maduna lupna thodang adumak pangthoklagani miyamna su yawol ihobu mingchat thianaba honariba kangbu miyamda saktak naba hotnaminaresi hairakli Chahi khudingi All Manipur Working Journalists Union Amjuna Sinduna Yausang Kumhai Manungda Chatharakliba Chahi Asigi Oiba Annual Journalist Sports Meet ta Saruk Yagadaba TOMTV gi Sanaroi Singna Sizinagadaba Uniform ngasi lenga asigi State Planning Board ki Deputy Chairman Oriba Lamsang Kendra gi MLA S Rajana Kusinarakrei
ngasi MLA gi mayumda pangthokiba achamba thoram amada TOMTV gi sanaroi singna sijanagada uniform adu TOMTV gi staff singda khusinakhi MLA gi maikaidagi amjuna sintuna lisang sitna chatharakliba sports asina lamdam asida sports ki anoba safu ama piba ngamli miyamda matam gi oiba I pau piriba paumi singna masagi achinba matam kaithoktuna sanabada khumang chausilakpa asina lamdam masigi sanaroi sing amasong miyamda anoba pauzal amadi soidana piba ngamlagani haki sigumba sport tawbosina manipur gi hauraliba naharol sinda message ama pibani haina khalli maramdi aikoi arembada kumhaida arembada matam manghanbagi mahutta aikoi sigumba sport haksang phaba health and wealth sport na porakpa loinana unity manipur da leiriba community singi marakta aikoi tongan ba dharma gi khenaba kaya ama leiragasu manipur gi integrity haiba kandadi apulba mayam porakpa mayam da sport aibasina aikoi khwaidagi unity oibdi sport ni haibasi haininge aduna janel listener loriba thodang si yamna nungai loisilakpada maruba paw muka na pizari Art amadi culture na lamdam masibu malemda saktaglabusu nauna lauthokiba Jiribam district adi lengakna art and culture bu yokhatna ba honabagi mami tadri Coronavirus laichana maram oiraga leikhidaba malemgi oina miyoi masing lising ahum henkrei rimsa laikanariba miyoi coronavirus ni haiba confirm tawba leitri amadi class 10 amasung 12 ki parikha gi wahangche naronda pak sana mangjongna pithok lambagi wathok leiringaida Jiribam gi center amada oza singna aranba chatharam le haina KSA na maral sirakli Hauziki oinadi TOMTV na pizaba Manipuri Paulo izare miyeng tabiri basingbo amukana khurumjari